Online Manipur YouTube channel asbu yengbirba mayam pumnang po amuga hana taram nok sari han bada yamna maru iba pawa ma update thamjage Pennadraba Naha Lising kaya Thoraktuna Leingak Amadi Cso Singi Mathakta Akanba Khollao Laoba Hwrakle naha singna lawkhiba warep sing numit humni gi manungda thabuk oina onthoktrabadi naha singi Akanba khongjang lakadawri tha mari mapung pharaklaba irang asi loisinba ngamdaba iramdam kannabani haiduna leiriba Cso sing punsinba ngamdaba mahiroy lopsing tumina leisinba miyam gi lusingbani haiduna leiriba MLA sing minister sing sabsaba phirit miyam da lauthokpa ngamdaba kaya asibu yengduna leiba ngamlaktaba ngasi haunaruba tawduna lamdam asigi naha sing maru ina tampak ki tongan tongan ba mafam sing dagi lakpa naha lising tara henbana Imphal East ki manung sanba khongban zone 4 atom lairakta leiba SWC Club ki ground punduna naha singi oiba mifam ama pangthoktuna tongan tongan ba warep manga laukhre loinana tin khiba naha sing aduna ibudau pakhang bagi paphal mamang da wasak lominaki ngasi ayuk pung mapan tabada ki numid yung ba matung phawba naha sing aduna ground aduda mifam pangthoktuna tongan tongan ba warep sing adu amata oina lominaki bani mifam aduna lawkhiba warep sing adudi lamdam asigi tamakta lepa leitana honaragli Cso pumnamaki tawpham thokpa thabuk miyamna khanganba Manipur gi integrity da sing naragli asi politically thengnanaba athubada state assembly mifam koba machin meliba MLA minister singi sabsaba phire miyamda lauthokpa political party ki wafam toklaga ireisa ama oibagi thodang lobiro haibagi phire MLA minister singdagi loba asi ana singda leingakna compensation piba Manipur dagi athubada Assam rifles lauthoklaga neutral oiba force thamba haiba warep sing lawkhi hairiba warep sing ase numit humni gi manungda thabuk oina pangthok nabasu section wa thamki numit ahumni gi manungda thabuk oina pangthoraktaba thoklabadi naha singna thoraktuna chatharak pokhongjang singda masa masa na thodang yajagadabani haina section wa thamki ngasigi mifam aduna hingsi hairagadi punsinsi apunbana pangalni haina thaba placard sing sinaki aduga mathangi update asna N Biren khwaidagi matiksa da chief minister ni Congress Manipur thokli birang amadi miyam gi apang bakari no haibadu state asigi chief minister na hojik phaw mek sengna khangdri bakari gino thamari pharaba irang asi loisina pa ho nabagi muhutta ngahek ki thokpa amada hekta taisena duna leiri state asigi oina hojik phawbada khwaidagi matiksa da chief minister asi BJP Leingak ki chief minister asini malem gi oiba military power da mari subada lei hariba India na kari gi damakta narco terrorist kujok khara thengnaba ngamdribano haina Manipuri Pradesh Congress Committee MPCC gi vice president Harishwar Goswami na phungdokre BT Road laiba Congress bhavan dangasi pangthokiba bawmi singa unaba amada Harishwar Goswami na hai BJP na lusingba center amadi state Leingak na Congress amadi opposition gi Mathakta Akanba allegation kaya chathaduna lagli asigumba serak asida state asigi chief minister phawba oiramlaba house ki procedure amadi business conduct ki kanglon ningthina khanglaba senior politician Radhabinat Koijam gi handaki state assembly mifam mapung phaki dabado Congress na drama tawkibani haiba wafam phong dokhiba asimak laibak thibani mahakna hai handak pangthokiba state assembly mifam adu norman mifam am oina khak lawba yaroi norman mifam gi oina din numit taraga mangani walingai da house ki members sing da notice thaduna khanghan mamthui masta natana mifam amagi business list haipasi khudak ki assembly mifam phawbada nongmani ni walingai da khanghan nabani adubo handak ki nongma khak ki oiba assembly mifam adugi oina di mifam numit adumakta da house ki members singi table da oina business list thamlibani maram asina house da kari khana nei negani haibadu sabsana opposition da khanghanduna amam badale henkibaga chapmanai constitutional crisis tholaktanaba haiduna pangthokiba nongmaka ki oiba assembly mifam adu constitution gi article 174 1 gi matung in yenglurabati null and void oiba assembly oina lawwa phawba yarabani haiki magna makata na hai state asigi irang asi karino amadi miyam gi apamba karino haibadu chief minister na hojik phawba mayek sengna khangan driba mali state asigi oina hojik phawbada khwaidagi matiksa da chief minister asi BJP Leingak ki chief minister asini thamari pharaba irang asi loisinaba honabagi mohta ngahek ki thokpa amada hekta taisena duna leiriba karigino irang asigi matang da loop sing punchillo haina taksina duna leibani yaroi lamdam asigi ngamkhai ngak damakta misam miyam gi thawai phawba kathok tuna lanthengnari adubu thokliba irang asigi matangda Leingak na ngasi paw matik saba kari thausin paikhatpa leikhrebage Leingak ki supli pairiba cabinet leiriba state asigi Leingak na thokliba irang asi loisinaba honafam thogi Manipuri ngamkhai kaiba yaroi kuki militant sing na nongmai kapliba asi lephallu haina miyamna lauriba asi center amadi state Leingak na tasina driba karigino malemgi military power da mari subada lei haiba Indiana narco terrorist khujok kharasi pawba thengnaba ngamdrabara haina phungdok piri
वीडियो से यंगबिबगीदमक्ता मयाम पुनमपु अमुक हना थगचरी अनोब अपडेट कीदमक्ता नुंगसिबिदुना चैनल असबु सब्सक्राइब तौबिरमु थैंक यू सो मच।